India ga yumthangnariba Myanmar da democracy bu pamjaba miyoi kharaga amadi military junta anigi marakta achauba muknaba ama thoktuna Myanmar gi miyam marakta achauba khudongthiba sing thoktuna thawai hingnabagi damakta Manipur gi ngamkhai lana chensilakpagi thawang asi haukiba chahi kayadagi chatharaga lagli India amasung Myanmar anigi marakta kilometer lising amaga chatrukani phumdoi ngamkhai ga tainari ngamkhai gi state sing asina Arunachal Pradesh ki ngamkhai da kilometer chamnga ka kun Nagaland dana kilometer sani ga tara Manipur dana kilometer chahum ga maudrani pan Mizoram dana kilometer chamnga ga tara oiri Hairiba India amasung Myanmar ge ngamkhai asi leibak ngakpagi miengda ngamkhai khaiba khaktani tasengna ngamkhai paring asida leiba miyoiba amadi lamlaki saochek yumna loiba sa san pumnamak lamga leinaba maride ngamkhai haiba asi khaiduktuna leiba yab haunade ngamkhai paring asida leiriba khudingmak miyoibani amana amagi awa nungai saruk yaminari bani leita lairagi hangdok hangjin taunari leibak amagi state amagi ngamkhai da leptuna yengba matamda leibak amaga mahusagi khusemda khenaba leite khena liba asi miyoibana semjaba system adu khaktani mieng asida oiramba yai India amasung Myanmar anigi ngamkhai yathoknaba taraga su kumja 1950 gi September gi tang 16 Ministry of Home Affairs na thokpa notification number 41550 F1 gi matung ina amadi Bursa Passport Rule 1948 gi matung ina ching gi miyoi singna passport amasung visa yaudana India amasung Myanmar da kilometer nifu chathok chasin tawba yahalammi masina takli madudi Myanmar macha kaya ama ngamkhai lana Manipur da changsil laga laisinmada Athingba amata leiramde hariba miyoi baga lamga akoibada laiminariba mari adubu ikai khumnaduna thamliba system adubu lana sijinaraga drug lalonba khulai lalonba amadi terrorist na chingbagi thabak thawang kaya ama chathariba asida niyom naina lakliba asi miyoi bagi khunaida khudong thiba haibadu oirakli masimak hauji India amasung Myanmar anigi marakta lairiba ngamkhai da thokli phibam asidagi system asibu review tawbaga loinana ingkumja 2004 dagi hani kilometer nifu khaktang oiramba adu kilometer 10 ga tarukta hantharaga chathok chasin tawba yankhirammi loinana masak khanglaba designated point ahum haibadi Arunachal Pradesh kina Pengshuwa Manipur gina More Mizoram gina Joswathar haiba point ahum asida sangthok chansin tawba yahalammi loinana ingkumja 2024 gi January dagi hauna free movement regime asi India gi maikaida chatnahandana bagi damakta India laingakna hotnaduna lakhibaga loinana tha sigi nipanda Union Home Minister Amit Shah na mahakki Twitter gi X account da phongdokhibu wafam amada India gi internet security lehanaba amadi North East ki state ta missing hangalakpagi problem asi lehandana bagi damakta free movement regime asi lauthoknaba warep laure haina phongdokhiba leikhre ingkumja 2011 gi report yengba taragadi Manipur gi apunbagi missing da chamagi manungda taraga tarukti KUKI na oiramba adu kumjar 2021 gi census ta yengba taragana apunba missing gi chamagi manungda kunthra di KUKI na oirakhiba amadi anoba khun masing lising taraga tarukki chang asi Surachanpur Kangpokpi da hengalakhiba asina taklibadi Myanmar dagi angakpa phangna miyoi kaya ama changsilak laisilakle haina tongan ba lup kaya amana phongdokhiba leikhre atopa media gi report amada su asumna haikhre madudi Myanmar da military gi kupna 2021 da tawkhraba matung dagi Mizoram amasung Manipur da Myanmar macha asi lising ni phurom gi changda changlakhre hairi sahi asigi January tha phawbada Myanmar dagi Kamjong district ta miyoi lising manga gi mathakta chansilaktuna changjafam lauraga leiri haina wafam singsu leiri sahi asigi January tha da phongkhiba final electoral roll da 2024 gi oina Kangpokpi Surachanpur Ferjol amadi Technopol na chingbada voter masing yamne hengalakpagi wafam singsu media da phongkhiba leikhre khudimak asidagi ngakthoknabagi damakta India Myanmar anigi marakta leiriba ngamkhai gi kilometer lising amaga chatrukani phumdoi sangba paring asi mapung phana fencing tawragani haina India lengakna lauthokhiba leikhre border fencing tawba amadi free movement regime lauthokpa asina ngasi mak Manipur da oiriba issue asi khara makhai di hantharakpasu yai